JNIMS की रिटायर्ड मेडिसिन डॉक्टर कोंजेंगमम घनचंद्र की उरीपोक खोइसनाम लेकाय लेबा युमदा ngasi masak khangdaba singna nongmei kapsinlamle hariba thawdo asi ngasi ayuk pung 9 makhairom taba adwaida thokhibani hairi activa tongduna lakpa mioi ani na dr ganachandra gi geta nongmei maru ani kapsilamkhibani hairi kanana karigi damakta nongmei kapsinduna aki khangpi bano haiba hauji phawgi oina akaknaba khangba ngamdri thawdok asibu uripo khoisnam lekai maira paibi amadi club ki maikaidigi akanma mongda yaningdaba phongdoragli ningsingba yabadi haukiba megi tang 9 gi numidang dasu dr ganachandra gi yumda nongmei kapsilambagi thawdok laikhrabani